ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯋꯥꯔꯤꯃꯛꯇꯤ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯆꯔꯛꯄꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤꯇ ꯅꯠꯇꯅ ꯑꯁꯨꯝꯅ ꯃꯥꯂꯦꯝꯗ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯖꯄꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅꯔꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ, ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯗꯕ, ꯈꯔꯅ ꯂꯩ ꯈꯔꯅ ꯂꯩꯇꯦ ꯍꯥꯏꯅꯗꯨꯅ ꯌꯦꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ 1970ꯗꯒꯤꯅ 1980 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄꯗꯤ ꯁꯣꯝꯗꯅ ꯖꯄꯥꯟꯅ ꯑꯁꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯥꯎꯈꯠꯄꯗ ꯂꯝꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯤꯅꯔꯤ꯫ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯑꯀꯤꯕ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯁꯤꯕ ꯀꯤꯕ꯫ ꯀꯔꯝꯕ ꯈꯨꯁꯤ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ, ꯂꯪꯂꯥ ꯂꯪꯂꯦꯟ ꯐꯪꯗꯅ ꯃꯤꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯍꯥꯠꯂꯝꯕꯒꯤ ꯑꯀꯤꯕ꯫ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯤꯕ, ꯈꯔꯅ ꯊꯥꯖꯕ ꯈꯔꯅ ꯊꯥꯖꯗꯕ꯫ ꯃꯤꯍꯥꯠꯄꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯖꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯍꯥꯠꯃꯨꯛ ꯋꯥꯕ ꯁꯥꯊꯤꯕ ꯃꯐꯝ ꯑꯇꯩꯗꯁꯨ ꯂꯩꯔꯣꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜꯗ ꯃꯤꯍꯥꯠꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯌꯥꯝꯅ ꯊꯣꯛꯂꯛꯂꯝꯒꯅꯤ ꯈꯟꯖꯩ꯫ ꯃꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ, ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁꯅ ꯊꯤꯗ꯭ꯔꯤꯕꯅꯣ, ꯐꯥꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯆꯍꯤ 50ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯀꯔꯝꯅ ꯄꯨꯂꯤꯁꯅ ꯐꯥꯔꯨꯒꯅꯤ ꯑꯃꯗꯤ ꯊꯤꯔꯨꯒꯅꯤ? ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯨꯆꯤꯁꯥꯀꯦ ꯑꯣꯅꯥ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯀꯤꯔꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯖꯄꯥꯟꯒꯤ ꯑꯆꯤꯛꯄ ꯂꯝꯕꯤ ꯁꯣꯔꯣꯛ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯤꯔꯤꯕ ꯚꯨꯠ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯊꯋꯥꯏꯒꯤ ꯋꯥꯔꯤꯅꯤ꯫ ꯀꯨꯆꯤꯁꯥꯀꯦ ꯑꯣꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤ꯫ ꯊꯋꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯨꯕ ꯇꯥꯔꯕ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯅ ꯐꯪꯗꯦ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯃꯌꯥꯝ ꯑꯃꯠꯇꯅ ꯊꯥꯖꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯔꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯈꯣꯡꯉꯒ ꯈꯪꯉꯤ ꯍꯥꯏꯕ ꯑꯗꯣ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯖꯄꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯅ ꯖꯄꯥꯟꯒꯤ ꯃꯤꯌꯥꯝꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯀꯨꯆꯤꯁꯥꯀꯦ ꯑꯣꯅꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯁꯝꯂꯞꯅ ꯊꯝꯖꯒꯦ, ꯍꯦꯟꯅ ꯈꯪꯅꯤꯡꯉꯒꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ, ꯑꯗꯨꯒ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ꯫ ꯀꯨꯆꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯋꯥꯔꯤꯗꯤ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯁꯃꯨꯔꯥꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯊꯥꯡꯅ ꯀꯛꯇꯨꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯂꯒ ꯃꯍꯥꯛꯄꯨ ꯒꯨꯍꯥ ꯑꯃꯗ ꯅꯨꯡꯅ ꯄꯨꯟꯗꯨꯅ ꯂꯪꯊꯈꯤ ꯍꯥꯏꯅꯩ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯍꯧꯕꯗꯤ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ ꯁꯃꯨꯔꯥꯏ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯃꯃꯥꯏ ꯇꯪꯈꯥꯏ ꯀꯛꯊꯠꯂꯒ ꯁꯤꯅ ꯐꯪꯏ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯁꯤꯔꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯍꯥꯠꯂꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯀꯨꯆꯤꯁꯥꯀꯦ ꯑꯣꯅꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯥꯇꯤ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗ ꯁꯔꯖꯔꯤꯀꯦꯜ ꯃꯥꯛꯁ ꯀꯨꯝꯂꯕ ꯑꯃ ꯎꯞꯂꯗꯨꯅ ꯃꯇꯣꯝꯇ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅ ꯂꯥꯛꯄ ꯃꯤꯑꯣꯏꯗ ꯊꯦꯡꯅꯩ ꯍꯥꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯈꯔ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯏ ꯍꯥꯏ꯫ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯇꯥꯕꯗ ꯌꯥꯝꯅ ꯂꯥꯏꯒꯗꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯄꯤꯔꯨꯕ ꯃꯇꯝꯗꯗꯤ ꯃꯗꯨꯒꯤ ꯐꯣꯜ ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯋꯥꯍꯪ ꯑꯗꯨꯗꯤ
ꯎꯆꯤ ꯁꯥꯀꯦ ꯑꯣꯅꯥꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯩꯁꯦ ꯁꯛ ꯐꯖꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯊꯦꯡꯅꯔꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯝꯗ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯎꯆꯤ ꯁꯥꯀꯦ ꯑꯣꯅꯥꯅ ꯁꯥꯎꯔꯒ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯤꯕ ꯀꯥꯇꯤ ꯑꯗꯨꯅ ꯇꯪꯈꯥꯏ ꯇꯥꯅ ꯀꯛꯊꯠꯂꯤ ꯍꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯝꯂꯒꯗꯤ ꯎꯆꯤ ꯁꯥꯀꯦ ꯑꯣꯅꯥꯅ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯂꯒ ꯑꯃꯨꯛ ꯋꯥꯍꯪ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯀ ꯍꯪꯉꯤ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯩꯅ ꯄꯤꯛꯆꯔꯗ ꯍꯥꯞꯆꯔꯤꯕ ꯁꯛꯇꯝ ꯑꯁꯤꯃꯛꯅꯤ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯨꯔꯕꯗꯤ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯄꯥꯏꯔꯤꯕ ꯀꯥꯇꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯪꯈꯥꯏ ꯆꯞ ꯆꯥꯅ ꯀꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯎꯠꯂꯤ ꯍꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯖꯩ ꯍꯥꯏꯅ ꯈꯨꯝꯂꯨꯔꯒꯅ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯐꯖꯔꯣ ꯍꯥꯏꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯍꯥꯛꯀ ꯆꯞ ꯃꯥꯟꯅꯅ ꯇꯪꯈꯥꯏ ꯀꯛꯊꯠꯂꯒ ꯊꯝꯂꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯗ ꯊꯝꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯣꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯊꯦꯡꯅꯍꯧꯏ ꯍꯥꯏꯕꯁꯨ ꯈꯨꯗꯝ ꯂꯩ꯫ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯑꯩꯁꯨ ꯈꯪꯖꯗꯦ꯫ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯄꯨ ꯊꯥꯊꯈ꯭ꯔꯤꯕ ꯒꯨꯍꯥ ꯑꯗꯨ ꯊꯤꯔꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯅ ꯐꯥꯗꯨꯅ ꯒꯨꯍꯥ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯎꯆꯤ ꯁꯥꯀꯦ ꯑꯣꯅꯥꯕꯨ ꯊꯝꯈ꯭ꯔꯦ ꯍꯥꯏ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯖꯄꯥꯟꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯇꯤ ꯀꯌꯥ ꯁꯦꯝꯒꯠꯂꯛꯄ ꯁꯥꯒꯠꯂꯛꯄ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯣꯒꯥꯏꯔꯨꯕ ꯍꯨꯠꯇꯣꯛꯂꯨꯕ ꯌꯥꯎꯔꯝꯒꯗ꯭ꯔꯥ, ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯤ꯫ ꯃꯁꯤꯗ ꯊꯥꯖꯕ ꯃꯤꯁꯨ ꯂꯩ, ꯊꯥꯖꯗꯕ ꯃꯤꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯃꯤꯁꯤ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯁꯦꯟꯅꯩ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯈꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯑꯊꯦꯡꯕ ꯃꯇꯝꯗ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯀꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯌꯦꯡꯂꯤꯕ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫